Good morning, friends. Ngasi 15 March 2019 gi Amazon quiz ki pungpham yaukhre ko haidi pung ni pan ta khre 12 phawni ai nungti gi chang naina adum knowledge hengat na bagi damak Amazon quiz sim de adum thagat chage ayukta duga leijere ngasi gi price si o shawi he sidi 75000 thamme ko ngasi gi price si phare maroi na khoi knowledge wangkhalan si aduga dawsu yengsi aduna ai start changjare aduga leijere ngasi question number 1. The study of fossils to determine organisms' evolution and their interaction with each other is called. Hain lere ko masi mamang da hangkhra question ni ko. Haidi fossils singi maram da naina ba kari gi damak no haibu jiba singi amadi makhoi gi horak pham gi maram da nainari ba madu sumaru aina fossil da madu kari kaubono madu gi study du kari kaubono haina lere ko makha da pirisi gerontology adagi paleontology adagi cytology adagi paleontology hana pi singsi manungda makha ithang thangda leiriba paleontology haibasi masini ko masi ekhoi gi fossil singda jibi singi maramda naina ba du gumba study duni ko aduna masi paleontology khanbir chumme shangi si chumbagi ni ko la lamba dar ga dingang lakani haiwa pham sindang thamjage aduga question number 2 de lerisi which is the least populated country in the world sisu mamang da hangraba question ni ko aidi quite missing what per country do makha the piece in manungda karamano hangli adudi Monaco leire Luxembourg leire adagi Vatican City leire adagi Croatia leire ko si singji manungda hum subda leire Vatican City siniko masi mi lising ama mukta taba do gumba country yamani ana country ni masi Vatican City hajo ani masi country yamani aduna masi khanbiro chume aduga question number 3 what is the Roman numeral for 50 an leire ko 50 haiba poche koina yankai se 50 se masi Roman numeral da karamba sign na khangna bano hari sidi laiman gire ko mayam loin khangbiram ga ni simdi f x l a mana p singsi manungda ahum su leiriba l sini ko masi khanbiro chume aduga question number 4 which is the highest attainable rank in the Indian Army an leire ko Indian Army gi khwaidigi chawba moi rank si karambano hari ma khada pirisi field marshal adagi major general adagi colonel general hana pirisi manungda mathak ithang thang bada leiriba field marshal haibasi Indian Army gi na khwaidigi chawba highest rank duni ko masi khanbiro chume aduga last question the surrender of Japan in 1945 brought an end to WW2 hasi WW2 as a World War 2 hari bani ko mayam aduga on which ship where the surrender document signed nan leire ko aidi 1945 ta Japan na World War 2 se moina surrender to budagi loisin khiya World War 2 se adu karamba jahaz ki phampak tanoba hariba surrender tawbagi se sangse haidi document sing si maina sign to give se ad makha da piri ship sing sem ting yeng si ko USS Constitution an leire tigi German battleship Bismarck an leire USS Missouri an leire adagi Russian battle cruiser Creop an leire ko si singsing manungda ahum subda leiriba USS Missouri haiba sigi ship sida sigi jahaz sigi phampak tani ko agagi Japan na makhoi si maithi jare haidana surrender tawkhibase masi ekhoina sum thenga jabada August ki date 15 da lauthokpadi makhoi si maithi re lauthokpadi August ki date 15 dani hari aduga sign tawkhibana September 2 1945 tani haina koina thenga jai ko sumaina sign tawra matung da World War 2 si lepki haidana koina thenga jai aduna hariba phampak ase hariba jahaz ki phampak makhoi mayam na sign tawkiba phampak sida ahum subda leiriba USS Missouri haibsini ko aduna sikhanbiro chume sumaina question singji lo ina chumna khumlo matung da masana automatically ekhoi gi lucky draw da pusen yani lucky draw da gi winner oirba mi du da prize si piwani haiba phumji me amna thamjage ko aduga masin namthak haiba ma leite prize de dum phangani to winner oiba da khara wa bagi wani haidi India pumbo oibani na pak he winner si oiba ngam da ba mi si aman bani na pakhumji chum thagan narak pa mayam sina adu daw yar di winner sum oini ai gi viewer singi marak tam mari di winner oibada ai samak na thengna jakhre ko moi de au pada haibo phamji thamjere adu hore nungtin mayam gi loksing oibi abate video soidana pujarake haijaraga aina hujik mathak ta panjakhribo one meaning amade pronunciation da soingam yaw khrabusu mayam ngak piyo haibo phang loina na video si matang si losin jarage thank you